अतोप पावमना रशियाना यूक्रेन लेरिबा जापोरिजिया न्यूक्लियर पावर प्लांट लान चथरखिबा सही अमा फरक पासिद मिलिटरी बेस ओंथोखरे रशियाना यूक्रेन की खा थंगबा जापोरिजिया न्यूक्लियर पावर प्लांट लान चथरखिबा सही अमा फरक मतम सिदा मिलिटरी बेस ओंथोखरे हैन ऑफिशियल रिपोर्ट अमगी मतुंगिना फोंदोरखली यूक्रेन की जापोरिजिया न्यूक्लियर पावर प्लांट असी इलेक्ट्रिसिटी पुथोक्ते मरुओइना रशिया की लनमिसिंग मिलिटरी बेस ओइना सिजिनदुना लैरे हैना इनरगोर सिटी की एक्जाल मेयर ना फोंदोखरे रशिया की लनमिसिंग असिना हौकिबा सही की मार्च मरीदा खा थंगबा जापोरिजिया रीजन असी सिस्तोगनु लाखी मसी मरुओइना रशिया ना लंदाबा हरकिबा मतुंग इकान कानदना जापोरिजिया पावर प्लांट अदु लौसिनबा ngam इंटरनेशनल एटॉमिक एनर्जी एजेंसी IAEA na power plant adu gi manakta bomb top kapsin dun attack tawbagi matangda nungnang bu utkibaga loinana nuclear power plant adu gi akoibida demilitarized zone ama thamnabagi matangna su khanganki Russian occupy tawrakiba sahi amagi matung tarakpada Europe ki khwaidigi sawa nuclear power plant as military base on thokre haina hauji hauji masagi sei kuntraga tre suraba Yergoda gi mayor Dmitry Orlov na phongdokre plan asi kyarak hanna Helpline oibaga loinana English ngamaga samapan ga marfuga taruki matamgi matamda Ukraine thokiba sathiraba nurseable disaster adu thoklagadra haibigi wapam phongdokibani Orlov na haikibada Ukraine gi lanmisna nuclear power plant adu leiriba mapam adu bomb kapsin kidaba adugi kudongchaba lawraga Russia gi lanmising adu military base oina sizinaki Ukraine amadi Russia lebani sina plan adu gi akoibada attack sa thai haina amana amada maral thangjinbagi thawong sung chathari Russia na plan adu military gi khusu khulai sing amadi lanmi sing aso angam yauduna thamnabagi damak nuclear sil oina sizinaki hauji hauji inergoda da leiba power plan adu Russia gi lanmi lising amarum hena leiri Danipo river gi torwan da leiba city asida lan thok tringai mamang na miyoi lising yang khai gomdo hena leiram ki ba adu lising taraga ma da hantarakre Russia की occupation force na power plant adu military base oina lashiliba adu makhoi gi shape oina bigi damaktani Zaporizhia haiba mapamasi Inergoda dagi kilometer samaga kullum lapna leiba mapamni Russia na Zaporizhia nuclear power plant da loksin giba matamna city adu da akaiba thokwan bakhaktana tana plan adu da thabak toribi staff sing su sauna khodong sa daba mek na hali Ukraine gi nuclear operator Inergotam facility edu ki workforce asi sara tangkhai gi sang han khre lan thok tringi mamang na plan adu thabak suba miyoi lising taraga mathurum leramada hojikti lising taruk ka sangak tangaire Zaporizhia nuclear power plant adu Russia na loksin kraba matung tarakpadadi masing yamla miyoi kya man Ukraine na control toriba lamda sangsinduna lerakhi adu miyoi lising ani ka satruk lom hen madi Russia ga khusamna duna thabak paikhatmina ba pamadagi mapam adu lehori hari Hauzik Zaporizhia nuclear power plant adu da staff ki problem mayonare machine nuclear power plant adu da facility da asawu sapu ama piri haina mayor Orlov na hairi hauzik lehori staff sing adu na suti yauduna thabak yamna kan suri Zaporizhia nuclear power plant asina Ukraine gi electricity gi sada kun gi sangda pothok puthui mafam adu da ahan ba Russian landarakhi ba matam yamna toina bomb top kapsindun attack sa taduna lakhi hauzik ti Soviet era gi taruk suba reactor si shutdown to bukan loina electricity putok gi thabak lepkhre facility si Ukraine gi energy grid ka connect tawduna laidi darka oreba electricity khakta consumer tawri Russia na di hauki ba sai kya matam gi electricity network ta connect tawna bu hona duna lakhibani adu bu mai pak ngamduna laidi Russia na reactor amata operation tawbangamdri Maram di power transmission line si amangata thokle Ukraine gi pirapa power line amaknatana transmission power punama amangata thokle haiden su pawsida makhata na phungdorakli makhasa tharak poina to pawmana Adam Kaksingna lana lam khopsin balaiti MLA na assembly thamki buwa pham kan nim tawi KS hai surjit hawkiba March amada revenue gi demand discussion observation period no Kaksing gi MLA M Rameshwarna Alliance for Development's Alternative Manipur Adam na ekar samaga tarak kilam khopsilaga unauthorized oina thabak thorom kya peka le haina hawksa thamki buwa pama dukan nim tawi haina Adam gi secretary su oiriba angan sing ecopark ki management committee gi coordinator Ketrimim Surjina phungdokre ngasi Kaksing da leiba angan sing ecopark tungan organization gi lusing ba sing mahairoi sing veteran journalist yauna forest department gi lusing ba kya sawyaki loinana mi phamadu sarugya ki bisingna angan sing ecopark kalu
ꯑꯃꯁꯨꯡ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯇꯧꯅꯤꯡꯕꯇ ꯇꯧꯕ ꯇꯣꯛꯎ ꯍꯥꯏꯅ ꯄꯥꯛ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯔꯦꯂꯤ ꯆꯠꯇꯨꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯨꯔꯖꯤꯅ ꯍꯥꯏ ꯍꯧꯈꯤꯕ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯑꯃꯗꯒꯤꯅ ꯑꯅꯤꯗꯒꯤ ꯍꯧꯗꯨꯅ ꯁꯁꯇꯦꯅꯦꯕꯜ ꯗꯤꯕꯦꯂꯞꯃꯦꯟꯠ ꯊ꯭ꯔꯨ ꯑꯉꯟꯁꯤꯡ ꯏꯀꯣ ꯄꯥꯛꯀꯤ ꯃꯨꯞꯃꯦꯟ ꯑꯁꯤ ꯁꯦꯝꯗꯨꯅ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝ ꯀꯟꯕꯒ ꯂꯣꯏꯅꯅ ꯄꯥꯛ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯎ ꯋꯥ ꯊꯥꯅꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ ꯆꯍꯤ ꯑꯗꯨꯗ ꯃꯔꯨ ꯀꯣꯛꯂꯨꯔꯕ ꯔꯦꯚꯤꯅ꯭ꯌꯨ ꯔꯤꯀꯣꯔꯗꯀꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯗꯦꯕ ꯁꯤꯡ ꯍꯥꯏꯅ ꯂꯩꯔꯝꯕ ꯑꯟꯀ꯭ꯂꯥꯁꯤꯐꯥꯏꯗ ꯐꯣꯔꯦꯁ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯜꯍꯧꯅꯕ ꯍꯣꯠꯅꯗꯨꯅ ꯃꯇꯝ ꯑꯗꯨꯒꯤ ꯀꯛꯆꯤꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯅ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯃꯉꯥꯗ ꯑꯦꯀꯔ 105ꯗ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯀꯟꯅꯕ ꯊꯕꯛ ꯆꯠꯊꯕꯤꯒꯤ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ SDO ꯀꯛꯆꯤꯡ ꯑꯁꯤ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯃꯔꯤꯗ ꯁꯛꯈꯪꯁꯦ ꯄꯤꯈ꯭ꯔꯕꯅꯤ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯇꯔꯨꯛꯇꯒꯤ ꯇꯔꯥꯒ ꯃꯔꯤ ꯐꯥꯎꯕꯗ ꯑꯗꯥꯝꯅ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯦꯋꯥꯔꯗ ꯀꯌꯥ ꯐꯪꯗꯨꯅ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝ ꯌꯣꯛꯈꯠꯄꯗ ꯅꯠꯇꯅ ꯇꯨꯔꯤꯁꯁꯤꯡꯒꯤ ꯑꯄꯦꯟꯕ ꯄꯣꯛꯍꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯄꯜꯂꯤ ꯑꯗꯥꯝꯒꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝ ꯀꯟꯕꯒꯤ ꯆꯪꯁꯤꯜꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯈꯪꯕꯤꯗꯨꯅ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯇꯔꯥꯍꯨꯝꯗꯣꯏꯒꯤ ꯖꯨꯟ 5ꯗ ꯁꯛꯈꯪꯁꯦ ꯄꯤꯈꯤ ꯃꯈꯥ ꯇꯥꯅ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯑꯇꯩ ꯂꯨꯞ ꯀꯌꯥꯅꯁꯨ ꯃꯅꯥ ꯃꯊꯨꯝ ꯀꯌꯥ ꯄꯤꯗꯨꯅ ꯃꯍꯧꯁꯥꯒꯤ ꯑꯀꯣꯏꯕ ꯀꯟꯅꯅꯕ ꯊꯧꯅꯥ ꯄꯤꯈꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯦꯔꯦꯟꯅ ꯆꯠꯊꯔꯛꯂꯤꯕ CM ꯒ꯭ꯔꯤꯟꯁ ꯃꯅꯤꯄꯨꯔ ꯃꯤꯁꯟꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯇꯦꯂꯤꯁꯠ ꯕ꯭ꯔꯥꯟꯗ ꯑꯦꯝꯕꯦꯁꯦꯗꯔ ꯑꯣꯏꯅ ꯍꯥꯞꯈ꯭ꯔꯕ ꯕꯦꯂꯦꯟꯇꯤꯅ ꯑꯦꯂꯥꯡꯕ ꯃꯁꯥꯅ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯎ ꯆꯥꯔꯥꯁꯤꯡ ꯊꯥꯈꯤꯕ ꯂꯩꯔꯕꯅꯤ ꯑꯗꯥꯝꯒꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝ ꯀꯟꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤꯕꯨ ꯃꯤꯌꯥꯝꯅ ꯁꯛꯈꯪꯕꯤꯕꯒꯤ ꯃꯍꯨꯠꯇ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯗꯒꯤ ꯁꯟꯗꯦ ꯏꯀꯣ ꯀ꯭ꯂꯕ ꯍꯧꯗꯣꯛꯇꯨꯅ ꯎꯄꯥꯜ ꯊꯥꯕꯒꯤ ꯊꯕꯛ ꯂꯦꯞꯇꯨꯅ ꯆꯠꯊꯔꯛꯈꯤꯕꯅꯤ ꯎ ꯊꯥꯁꯤ ꯎ ꯍꯤꯡꯍꯟꯁꯤ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯇꯨꯅ ꯆꯪꯁꯤꯜꯂꯤ ꯆꯩꯔꯛꯁꯤꯗ ꯃꯤꯌꯥꯝꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯃꯁꯛ ꯈꯪꯖꯕꯅꯤ ꯍꯥꯏꯕ ꯀꯛꯆꯤꯡ ꯀꯦꯟꯗ꯭ꯔꯒꯤ MLA M ꯔꯥꯃꯦꯁꯣꯔꯅ ꯑꯉꯟꯁꯤꯡ ꯏꯀꯣ ꯄꯥꯛ ꯃꯨꯞꯃꯦꯟꯒꯤ ꯃꯥꯌꯣꯛꯇ ꯑꯔꯥꯟꯕ ꯋꯥꯐꯝ ꯀꯌꯥ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯐ꯭ꯂꯣꯔꯗ ꯊꯝꯈꯤꯕꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯃꯁꯨꯡ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯂꯟꯖꯦꯜꯂꯛꯄꯁꯤꯡ ꯔꯤꯐ꯭ꯌꯨꯖꯤ ꯁ꯭ꯇꯦꯇꯁ ꯄꯤꯁꯤ ꯏꯔꯩꯕꯥꯛ ꯄꯥꯎꯆꯦꯗꯒꯤ All India Peace and Solidarity Organization ESPOꯒꯤ ꯅꯦꯁꯅꯦꯜ ꯀꯟꯐꯔꯦꯟꯁ ꯉꯔꯥꯡꯗꯒꯤ ꯆꯟꯗꯤꯒꯔꯗ ꯆꯠꯊꯈꯤꯕ ꯑꯗꯨ ꯉꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯠꯊꯈꯤꯕ ꯀꯟꯐꯔꯦꯟꯁ ꯑꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯁꯥꯟꯇꯤꯒꯤ ꯃꯇꯥꯡꯗ ꯂꯧꯕ ꯑꯃꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯁꯥꯟꯇꯤ ꯂꯩꯕ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯅꯕ ꯆꯟꯗꯤꯒꯔ ꯗꯤꯀ꯭ꯂꯥꯔꯦꯁꯟ ꯀꯧꯕ ꯋꯥꯔꯦꯞ ꯑꯃ ꯌꯦꯠꯅꯕ ꯂꯩꯇꯅ ꯂꯧꯈꯤ ꯍꯥꯏꯅ All India Peace and Solidarity Organization Manipur State Committeeꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯆꯤꯔꯣꯜ ꯑꯃꯗ ꯍꯥꯏꯔꯤ ꯆꯤꯔꯣꯜ ꯑꯗꯨꯅ ꯆꯟꯗꯤꯒꯔ ꯗꯤꯀ꯭ꯂꯥꯔꯦꯁꯟ ꯑꯁꯤ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯅ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯗꯨꯅ ꯁꯥꯟꯇꯤꯒꯤ ꯑꯟꯗꯂꯣꯟꯁꯤꯡ ꯃꯥꯡꯖꯤꯟ ꯊꯥꯅ ꯆꯪꯁꯤꯟꯅꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅ EPSOꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯂꯞ ꯁꯦꯟꯒꯨꯞꯇꯅ ꯍꯥꯏꯈꯤ EPSO ꯆꯟꯗꯤꯒꯔꯒꯤ ꯀꯟꯐꯔꯦꯟꯁ ꯑꯁꯤꯗ ꯗꯣꯛꯇꯔ M ꯅꯔꯅ ꯂꯨꯆꯤꯡꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯗꯦꯂꯤꯒꯦꯠ 7ꯅ ꯁꯔꯨꯛ ꯌꯥꯈꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯥꯟꯇ ꯗꯣꯛꯇꯔ P ꯈꯣꯒꯦꯟ R.K. ꯑꯃꯨꯁꯅꯥ S. ꯁ꯭ꯌꯥꯝꯁꯔꯟ ꯑꯃꯁꯨꯡ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯀꯥꯡꯖꯝ ꯆꯥꯎꯕ M. ꯖꯤꯔꯦꯟ ꯑꯃꯁꯨꯡ H. ꯒꯟꯇꯤ ꯗꯦꯕꯤꯅꯤ ꯍꯥꯏꯔꯤ EPSO ꯅꯦꯁꯅꯦꯜ ꯀꯟꯐꯔꯦꯟꯁ ꯉꯁꯤꯒꯤ ꯈꯟꯅ ꯅꯩꯅꯕꯗ ꯌꯥꯔꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯗꯦꯂꯤꯒꯦꯠꯁꯤꯡꯒꯤ ꯃꯨꯠ ꯁꯤꯟꯗꯨꯅ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯥꯟꯇꯅ ꯍꯥꯏꯈꯤꯕꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁꯤꯗꯥꯏꯗ ꯂꯩꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛ ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯃꯔꯨꯝ ꯅꯪꯍꯜꯂꯤ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯁꯥꯒꯤ ꯂꯩꯕꯥꯛꯇ ꯂꯩꯕ ꯌꯥꯗꯗꯨꯅ ꯂꯟꯖꯦꯟꯅꯗꯨꯅ ꯏꯟꯗꯤꯌꯥꯗ ꯆꯦꯜꯂꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯔꯤꯐ꯭ꯌꯨꯖꯤ ꯁ꯭ꯇꯦꯇꯁ ꯄꯤꯗꯕꯁꯤꯅꯤ ꯃꯍꯥꯛꯅ ꯍꯥꯏ ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯔꯝꯗꯝꯅ ꯄꯣꯂꯤꯇꯤꯛꯁꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯕ ꯌꯥꯗꯗꯨꯅ ꯆꯦꯜꯂꯛꯄ ꯃꯤꯑꯣꯏꯁꯤꯡꯅ UN HRCꯅ ꯃꯇꯦꯡ ꯄꯤꯕ ꯌꯥꯅꯕ ꯔꯤꯐ꯭ꯌꯨꯖꯤ ꯁ꯭ꯇꯦꯇꯁ ꯄꯤꯅꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ ꯀꯟꯐꯔꯦꯟꯁ ꯑꯁꯤꯅ ꯅꯔꯕꯨ ꯑꯦꯗꯚꯥꯏꯖꯔꯤ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔ ꯑꯣꯏꯅ ꯗꯣꯛꯇꯔ ꯈꯣꯒꯦꯟꯕꯨ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯥꯟꯇꯕꯨ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔ R.K. ꯑꯃꯨꯁꯅꯥꯅ ꯖꯦꯅꯔꯦꯜ ꯀꯥꯎꯟꯁꯤꯜꯒꯤ ꯃꯦꯝꯕꯔ ꯑꯣꯏꯅ ꯈꯟꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯖꯦꯅꯔꯦꯜ ꯀꯥꯎꯟꯁꯤꯜ ꯃꯦꯝꯕꯔ ꯑꯃ ꯚꯦꯀꯦꯟ ꯑꯣꯏꯅ ꯊꯝꯈꯤ ꯀꯟꯐꯔꯦꯟꯁ ꯑꯗꯨꯅ ꯄꯂꯞ ꯁꯦꯟꯒꯨꯞꯇ ꯅꯤꯂꯣꯄꯜ ꯕꯁꯨ ꯁꯨꯙꯥꯀꯔ ꯔꯦꯗ꯭ꯗꯤ ꯑꯃꯁꯨꯡ ꯔꯥꯝꯕꯥꯕꯨꯕꯨ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯅ ꯑꯔꯨꯟ ꯀꯨꯃꯥꯔ ꯑꯃꯗꯤ ꯍꯔꯁꯥꯟ ꯚꯥꯠꯄꯨ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯈꯟꯈꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯔꯥꯀ꯭ꯂꯤꯁ ꯌꯥꯕ ꯚꯤꯌꯦꯠꯅꯥꯝ ꯅꯦꯄꯥꯜ ꯕꯪꯒ꯭ꯂꯥꯗꯦꯁ ꯁ꯭ꯔꯤ ꯂꯪꯀꯥ US ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯗꯦꯂꯤꯒꯦꯠꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯗꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ